Municipal Council Tara Nepal Amadi Nagar Panchayat Nepal gi Mikhalda Congress na seat Marfudara Nepal Fangduna Mangjal Thari. Government Higher Secondary School Singda Sahi Kunrom regular Tabangam Drib Oza Singh regular Tana Naba Government Honari Haina Education Minister M. Okendro na Fangdokre. Amadi Tagel Sai Complex Sarva Building Khara Quality Control Tog the Badigi Sanori Singh Labor Ki Badigi Mayum the Senakre. Puno Putaram Noksabgaluna Pau Sandro Pizri. Municipal Council Tara Nepal Amasung Nagar Panchayat Nepal gi Mikhalda Congress na Councillor said Marfudara Nepal Fangduna Mangjal Thari. Independent na Marpu BJP na Yangkai Manga Fangduna Setli. District ki oina Yengbada Infalista Congress na set Tara Manga BJP na Mapal Independent Taret Kare. Impal West da Hauzik Ngak Pawi Mamang da Pangpa Pau da Congress na set Kun Manga Independent Tara Nepal Amasung BJP na Mapal Fangkre. Tawal district ki oina independent na set nepumdoi Congress na Kuntramari BJP na Taramari Pangkre. Bisnupur district ki oina Congress Kunipan independent Kunithoi BJP na Kungamathoi Pangkre. Imphal ki oina municipal ani amasung Nagar Panchayat amada Congress na Taramanga BJP na Mapal independent Mapal Pangkre. Lamlai municipal council da BJP taru INC ahum mai pakre. Local Council Sigi Ward number Mangada BJP ki Sagul Sem Apabi Madi CPI gi Y Lolita B Board Samahumudra Fangnaki Adubo Postal Ballot Amakhakna Laibak Lepna Kivida BJP ki Oiram Duna Apabi na Mai Paki Andro Nagar Panchayat ki Oina INC Taret Amadi BJP Ahum Independent Ani Mai Pakre. Jiriba Municipal Election gi Ward Councillor Taragi Manungda Congress Manga Independent Manga Mai Pakre. Tawal Municipal Council gi Hauzik Phawbada Councillor Tara Nepal gi Mikhal gi Phol Lokthokpada Congress Sama Independent Tara Taret Mai Pakre. Lilongi oina Ward Mapal Leibida INC Manga Independent Mari Mai Pakre. Kaksin gi oina Ward Tara Nithugi Manungda INC Taret Independent Ani BJP Ahum Mai Pakre. Kaksin Khunaugi Apunba Ward Mapal gi Board Masing Thiba Loibida BJP Taru INC Ama Amadi Independent Ani Mai Pakre. Sugnu Municipal Council gi Ward Mapal gi Manungda Congress Manga BJP Ani Independent Ani Mai Pakre. Yaripo Municipal Council da INC Mari Independent Manga Mai Pakre. Sikhong Sekmai Municipal Council da INC Ahum BJP Ani Independent Mari Mai Pakre. Wangjing Lamding Municipal Council da INC Ahum Independent Taruk Mai Pakre. Haruk Nagar Panchayat da Congress na set Taruk BJP Ahum Pangkre. Bisnupur District oina Kumbi Municipal Council da Independent Taret BJP Ani Mai Pakre. Bisnupur Municipal Council gi oina INC Taret BJP Ahum Independent Ani. Nambol Municipal Council gi oina BJP Tara Nithoi INC Manga Independent Ama Mai Pakle. Kwata Municipal Council da Congress Mari BJP Ani Independent Ahum Mai Pakle. Nitokong Municipal Council da Congress Tara Nithoi BJP Ani Mai Pakle. Oinam Nagar Panchayat da Sit Mapalmak Independent na Pangkre. Imphal West District ki Manung Sena Lamsang Nagar Panchayat ki Ward Mapanda INC Nepal Independent Ama Mai Pakre. Sekmai Nagar Panchayat da INC Tara Independent Ama BJP Ama Mai Pakre. Mai Imphal Municipal Council ki oina BJP Taret Congress Ani Independent Ahum Mai Pakre. Wangoi Municipal Council da Congress Ahum Independent Taruk Mai Pakre. Awat Pasengi Bot Masing Hayang Tigani. Municipal Council Amadi Nagar Panchayat ki Mikhalda Congress na ngasi phawbada fangliba results asidagi makhatana ahenba laklaroi BJP na sauna Mai Pakle haina BJP Manipur Pradesh ki President T sauna phangdokre ngasi numidang BJP ki office ta pangthokpa pawmi sing unaba ma da sauna makhatarduna Mikhal ki phol mafam mapal gi mari manga natana ataidi BJP amadi chungsinnaba singna phanglagani ngasi phawbada BJP na fangliba seat yangkhema thoi amadi atai chungsinnaba singna phangliba seat asi yenglaga BJP na handaki Mikhal asida sauna Mai Pakle haiki Mikhal asida Congress na yengna si haiki badu hojikti yengle Manipur da Congress tuduna awanba ma lairagani haiki Congress ki muscle power amadi money power ki kanaba phangre lakadoriba general election da BJP na absolute majority oiba ngamgani haiki
Congress Party hawala ranoi Minister na yang na siya do yang na rin hindi kari mo hay ka do kasi conduction naman ni hay ka kari no do khangde darum so Bharatiya Janata Party na Manipur praja puno thalakjari handa ki pili region na si puraga wana thaje mati Manipur da soitana awal mala kani hay base Pawmi Singh unakiba duda saruya kiba MLATS Biswas na fongro kibada handa ki mikhala sida BJP na sauna mai pakli base miyam gi thawzal ne masina takpadi miyam na Congress pu thajadre takpani haike Politically laiba apoi bharat basiki bune laiba political scenario sesda apoi BJP na othang bama apoi matung da lakadarba elections da chawba mai pakpa bunga loina praja miyam na apoi ahom amu purna bagi loina apoi development torna bagi amadi apoi security leina apoi iramda MLA case Jagisana Hauzikti Manipur Congress like Tarakle BJP na mayon sumlaktuna Congress ki akan mamafum kayada BJP na sauna mai pakle haike 2016 के अप्रैल में पांचोका दरिबा म्युनिसिपल कॉर्पोरेशन इलेक्शन दी बीजेपी ने हम चाउना माई पाकुना एब्सोल्यूट मेजॉरिटी सोइदना फंगनी Government Higher Secondary School Singda Sahi Kunlom regular tabak ngamjedrab Oza Sing regular tanan government honari Ozagi Sinpam the Lady Singna government pu mating pangbi haina Education Minister Morangtem Okendro na fongdokre Ngasi Ziam hold pangto kiba All Manipur Government Higher Secondary Lecturers Welfare Association gi kunmangarak suba mapok numit thoromda civils oikiba M Okendro na wafamasi fongdokibani Mana makha taraduna housing contractor lecturer satret tarataru leiribasi regular tananaba honarakpada mioi khrana kota case thangatuna oja simbu awaba piribasi tobiganu haina appeal tokhi ngasigi thoromadu da education commissioner as Dilip director and Praveen Association gi president M Devendra Susrukyaki lekhidraba oja sing mafam da leisu katuna ikai khumnabagal wenna thabaktagi potha khraba oja sing da su kudolpot piduna ikai khumnakhi lengdraba phirebni nakhoi da natte College की लेरी बा part time 418 नमः सुलेरी मखोइसु post creation तो वीरगा अवाट पा 280 अमा सिसु एक ना MPS से थारगा ngसाई backlog की अवाट पा दो मेखना बताऊनी same thing अदसु case तो रहे हे नमः सिंग तोवी सिंगी न हेली सी तोवी अदुना हजिक अनोबददी Manipur University की 2013 की ordinance बतुंगी न दे खोई लेरी बा ओजा से college के द 1000 some 600 500 exact figure de khangjadre duga leiri sina sanction post 900 mukta hapta ba yadrabani tawda ba yadrabani Handak sakhiba tang mari ge angan bada Manipur da jor hakiba duda Takyal da Labour Sport Authority of India SAI NARC Takyal gi complex manung da sarba building kara akai toi thokre masina maram oiduna sanori kya kibadagi mayum da senakre complex asida maruina amangata thokraba sing manung da girls hostel asiso amani girls hostel si housing repairing tobagi thabak yamna kan satari repairing tobagi satari ba thabak thong sing asi sanori sing amadi mari leinaba sai gi authority kharana di penadre crack salaba walgi mafam kayada jalina mathak kopsilaga yotpi thaduna amuk hana plaster tobagi thabak satari wall crack salaga plaster khaktana menan ba honari ba thong asi sanroi kyana yaningdre mafam asida leramba discipline mapalgi apunba nupi sanroi samakol leiba kibadagi hostel thadok tuna senakre hostel asi lisingani tarada pangthokiba Commonwealth ki damak Central Public Work Department sakibani housing repairing tobagi thabak asi su hairiba department asina sathabani Manipur packet pa thabak thorom singda Central Public Department na phawa mong model 9 thabak tawdrabra haibagi singna ba phawnare hari sanabagi powerhouse ni hainariba international amadi national gi sanarika puthokliba Manipur gi yamna maruoiba mafam am oiriba sai complex ta sangwa sagaliba thabak singda quality control taruktaba asida sanaroi kya penadre Thasi tara mathoida kaisam thong manakta pawmi ohum amasung Manipur Press Club ki assistant ama yauna mioi mari phoki ba thodokta senariba kaisam thong top layer tigi maisnam duzon ngasi chief judicial magistrate Imphal West RK Nautunisori na numit tara mangani judicial custody da thamnana ba khangankre ngasi nungthil pung 1 minute kunthauram taba matamda duzon kota puthoki additional public prosecutor na judicial custody pibina ba haizaki respondent ki maikai digi Duzona numit aduda pawmi mari wakok na phukibalaite mawanda wakok na phurokpada ngak thok na ba hotna bada makhoi masel panjabani haiki
CGM na nakal animaki wafam tarba matung senari bamioi numit taramangani kaisum sangda leina bahukum takhibani Busali mama ju lukta sari busali ni sidi Taudodu da sok padagi Zenems da lakan riba amjugi publicity secretary su oriba Sanga Express ke senior reporter Jitenda Thamaiban Kendrugi MLA ke JK Sana sel gi mateng pangkre mamang digi hauna pangmi sing asopan anaye yorpada mahke makai digi mateng pangnu lakhibani taudo sida senior riba sing ain yoba sab sabai serak pi gedabani haike Juzi hariba kalpetisu masi unavailable loiba hoiga dugum ek wa hal masi thamgadabani masi parama yam tan gum thui Handak ta kaisam thong maya da duzon ko bamioi amana pawmi sing propagi thong bu sukna noi ta phungdor le thawdo sida sener bamioi matik saba serak pi gedam heri Handak earthquake na maram oiduna ima kaithel ani akai toy thokpadagi kaithel phamba yadaduna ima kayana khwarman kaithel gi samu mukhong yauna dongan dongan ba mafam da lambi da popham phamnariba asigi awaba kokna na ba sarkarna paikalpa khong thang amoina thangal kaithel gi lambi gi Sarukta matam khargi oina kaithel sajelakpabu yaningdo phongdoktuna ngasi thangal kaithel gi dukan sing thonglonaki Committee of Affected Soft Owners from Imakaithel to Custody Building na ngaseu pung mangadagi nungtil pung mga phawba dukan sing thonglonduna sinthalepagi khongjang satharingaida Manipur Chief Minister na committee gi mioi sing koroktuna wari sanabadagi yanaba porkre hayangdagi mahuk sagum dukan sing thong hanglagini haina committee gi spokesperson AS Badal Kumar na phongdokre ngasi Chief Minister ga unaruba matungda Manipur Press Club ta pangthokpa pawmi singa unaba ma da mak na makha taraduna handaki yakanba johar habana Imakaithel gi phibam sokpadagi temporary market ama sarkarna sangbal liba asina posai sing puthopusin tawbada khudongsa da mayoknare loinana building sing maihuk langpok thorokpada awaba mayoknadanaba hawjik sagaleba temporary market ki mayaida sathok Sasin Jahanbinaba Chief Minister da Haijaki Chief Minister na wafamasi yarakpadagi hayangdagi mahuk sagum dukan sing thong hangbagi firefasi lowuni haike Kudakta pungkaeng ki period sida ako yam phajaba chemical solution ma poraga asawa laibagi phampai riba mayam assist tawbiro mayam jinja hoi kai damakta moida guide se kamaina means guide tawbiro no sine koi thamningi ado matung da su akoina torko matamda moina plan ini sarko ita su jaga jaga dugi mi jingjiki ayaba amsung tathok tasen apam pam do khanarati sumaina akoi keno je thoi ngasi kauriba Lamlong kaithel athuma matamda sabina ba Manipur gi Chief Minister da Union Social Upliftment Khuraina taksin khre Lamlong kaithel ase tongan ba furuf kayana popham phamduna nomagi sara tanfam oidiba Imphal la leriba kaithel singi marakta ariba kaithel amani hari Aimol Jatidi Aimol oina hingadabani atopa furuf amata da punsiloidabani haina IFCD Minister ngamthang haukipna phongdokre ngasi Loktak projects maya da leiba kha Aimol Baptist Church ki sei hompu subagi Diamond Jubilee thoromda man wafamasi phongdokibani Taranga mari lenana Riverals Semi Sartona Jubilee Stone ama sumai kum hangdoki loinana khulgi lusingba singsu thormadu dasargaki Minister ngamthang haukipna khungi khulakbada kambal sing khusinaki mana makha tana phongdokibada Aimol Jati Singh Kuki natraga naga kanglufta yauksindana Aimol oina mamangai matamdagi leriklaba satnabi amadi itihas mangaloidabani asoba phurup singna su phurup macha singbu loksin nabagi hainabi thadoktuna makhoibu maning tamna hingna bahonabada mating pangbiu haiki na kari tawba jaba kari pangba jaba tungdasu horidasu honorable cycle MLA ga tanaraga na khoi kha aimol gi namakta ai kari kriso na khoi na barkar oye asida hi ai bukhinda ai anam ting pangini Sayola masumna satharakliba kundre suba road safety week kamari lenana walkathons haina mingthon bamiam gi khongsat mangasi transport minister Dr Ratan Kumar na all secretariat mamangri lamthakre toromadu da transport commissioner M Lakshmi Kumar director S Rosita Deputy Director A Singlel Khomba yauna official kya susugaki khongsat adu all secretariat gi nitaiba chuthek pauna kaithel amadi BT road ta laklaga ima kaithel da loisin ki khongsat adu da gari thobada helmet sizinasi traffic niyam khangna satsi haibina singba placard kya sizinaki lamthaba du gamari lena transport minister KS Ratan Kumar na lambi gi accident tholibasi hantahana ba miyam da wakal loksing oina ba khongsat ji pang thokpani haiki ba miyam prasada asi awareness ama iraga yam toina gari masing ingal
ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯦꯛꯁꯤꯗꯦꯟ ꯍꯦꯟꯒꯠꯂꯛꯄ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯋꯥꯀꯊꯣꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯆꯥꯎꯕ ꯖꯒꯥꯁꯨ ꯅꯠꯇꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯈꯣꯡꯅ ꯆꯠꯄꯒꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯒꯥꯔꯤ ꯁꯤꯖꯤꯟꯅꯔꯒꯁꯨ ꯌꯥꯔꯤꯈꯩꯗꯤ ꯑꯩꯈꯣꯏ ꯁꯤꯇꯤ ꯃꯅꯨꯡꯁꯤꯗ ꯈꯣꯡꯅ ꯆꯠꯄꯁꯤ ꯑꯦꯟꯀꯔꯦꯖ ꯇꯧꯕ ꯑꯗꯒꯤ ꯁꯥꯏꯀ꯭ꯂꯤꯡꯒꯨꯝꯕ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯅ ꯍꯛꯆꯥꯡ ngarang numidang rims road ki gas marakta leiba SBI gi ATM booth da paisa hapa lakpada yorpa private security amana kapthorpa nongmai maruna panbadigi rims ki dental college ki mairu ema asopan nangan ki ba thongdok pu yaning du phongdok tuna rims dental college ki mairu singna routine class pung khara letlure Gari asoba sangba yadaba moregi manung hanjin mamapam singda Family Welfare Department gi makada immunization gi kudong saba fangana bagi damak gari masada setnanaba motorcycle bullet ani helmet amadi camera na singba department gi director na moregi district immunization officer da khusina kre director ke razona phungdropada angang singbu nada yektana masamu phana thamna bagi damakta immunization gi kanaba si singi manung hanjin mamapam singda chu fangangani haike all immunization singi program siga mari ledana yakoi gi mori gi junction ba yadaba khengjoy masi akoi bada leriba singsi khoi asoba gari sine sangba yadaba jaga sida motorcycle gi mateng na changna nabi nangta yakoi gi manipur gi sir PK Singh commissioner health and family welfare na special arrangement ama tawdna gari ani kho yakoi supply tawbire Moregi District Immunization Officer S. Priyo Kumar na Department ng Makok Thongba Singh na paikaliba thoranga sina miyam da mapungpan immunization gi kanaba fangna na bahona bada mateng oigini haike Assam gi Barak Valley da soina khundariba Manipuri lak ahum rongi fibam soksilakle nauna haugalakliba Manipuri Singh mamalol ngangba ngamluktaba yaure Masagi Nat Amadi Senabida Ahumaka Lakle Haina Manipuri Associations Northeast India Manai President Madhu Sendrana ISTV News ka unabada fondroli Hiramasida Manipur Sarkar Amadi Civil Society Organization Singam Yang Sangbi Haina Artil Torli Tripura dagi Manipur da lai Mizoram dagi lai Amaramda Manai Vice President Oina Khalaba Khaidem Kantana Manipur gi leiriba stana kangol amadi Art and Culture kanaba honabada lamdam asida leiriba Art and Culture gi Institute amadi NGO singna Assam gi mafam singda khundariba maitai singda takpi tambi haningbagi apam phungdorle Yalomi Singh kanaba honabada Mizoram Sarkar nadi ahenba senfam thadaduna tongan bathabak kya lokatliba asigumna Manipur Sarkar nasu thabak paikat haningi haina phungdorle Assam da khundariba Manipuri Singh lairik laisu haibgi sang hengalaklebasu Assam Sarkar da Manipuri Singh gi mute yaudabana thabak sangma ngamdri phungdorle Manipur Sarkar na yamna mateng panggadoba yamna leibanina ikoi madugi su Manipur Sarkar da haijage paujel loina pijage haidna lakchabani loina na Manipur da leiriba isinau sing NGO sing na chingba masi mayam sigi su jamna contribution ma pibagi darkar oi haibase ikoi lojai Lupa Hombudra Khak Piba Industrial Hand Glove Lupa Sama Morpuda Mamal Ka Hena Yonbagi Damak Pongna Kaitil Leba Nirmal Pharmacy na Miam da Sangdo Kadabani Maduna Trabadi Matam Supagi Thingzalagani Haina Ipake President Sapamta Zadumani na Fondokre Nasi Kaisampata Leba Ipake Office ta Pangthopa Pongmi Sing Unabada Magna Makha Taraduna Malaysia da Sava Samsters Haina Koba Hand Glove Asigi Masagi Mamal Tarak Pomafamda Amuba Pasak Amana Komzilaga Pharmacy Asina Yoningba Mamalda Yolamba Tengnabadigi Ipakta Wakalpani Nirmal Pharmacy Mapu Sankar Prasad Pu Ipake Office ta Kobada Dukan Pamba Yauba Rahul Prasad Oina Taraki Numit Manganigi Manungda Sankar Prasad Masagi Aranba Sengdok Trabadi Matam Supagoina Pharmacy Si Thingzalagani Haki Lady Posing she was coming to the Moida moment here, you will not carry come out of the chain, away foreign country, where the Yam Lina, the Wednesday, the Karamba, Canada, away exporting in Porky, we're going to fire can, the license fire can the city, I will do such a good Laliba January Taratred Wall Religion Day Gamari Lenana Sanamahi Liningi Maikatigi Magi Lining Bu Tajan Stalibasing Mapamda Apaba Sakotpa Ing Tapa Manaba Tangduletaba Punsinung Sangba Madi Proof Amaga
furuf amaga hena nungsi sanaba nungai yaifaba oiresnu haina sikona thadropa cherolamana khanglakli loinana kanglei khunai sitharuraba lol lining inat amadi nat kamari leinaba thabak thorum sing hingat iho hena kangkhlapa amadi khumang soksinba oiresnu hairi Manipur language tagi natural language processing haiba numit tarit ni sung sathagadaba training program ama DM College of Arts ke conference hall nga sitigi hokre Central Institutes of Indian Language Department of Education Ministry of Human Resource Development ke makhada linguistic data consortiums for Indian languages Mysore amadi DM College of Arts ke Manipur departments anina punna sinu pangtopa tormaduda DM College of Arts ke principal and nungsitombi CIIL Mysore ke coordinators amoms Nandras local coordinators RK Musuksana Devi amadi DM College of Arts ke lecturer Dr. T.S. Ibon Bina Marubi Music Wina Suraki RK Musuksana Manipuri Lolasi Mamutana Kanganaba Tiziliba Miam da Kanaba Pina Pandam da training program si Pang Topani Haki ISTV network ki oina set-top box marangkai na stock talere network asigi program singeng liba miam na service provider singi kuthang da set-top box low na nabakangalali Service provider sing na su darkar ba set-top box sing lo na network asige program sing yeng liba miam ge service ning tina tongna ba network asina khangalali (33/11) KV service station Kanglana Konba Mapamgi underground cable Pugi Tabak Satabana service station Nasna Konba Hata Golavati North AOC Singmairong Kongnangani Karak Dularen DM College campus Haribo Mapam Sing January Tang Tarataruki Ayupung Taradagi Nuktilpung Ohum Pauba Mai Pangloi Haina IED1 G Deputy General Manager T Busubasingana Tadropa Cherolamana Kangali Kanglai Park Students Association ge Imphal East District Council ge nauna thau puna na bamoi taramatoi khankre President na KS Sanjoy General Secretary na KS Arunjit Amadi Finance Secretary na SS Prem Hari Manipur State Sumang Lela Council na mamang sahi gi satharak pugum handak sahi gi oina lakliba January kuma thoi digi February ahum phauba iboema Sumang Lela Sanglal da taramatoi suba Sumang Lela ningtham kumai pangthok lagni hari Hiramasi mari lena ngasi boema Sumang Lela Sanglal da pangthopa pawmi singa unabama da council gi SS Hemantana kumai asi sahi khuding gi December thada pangthok pani adubo Sanglal asi semgat sagat pana maram oiduna January thada pangthok pani haiki handaki ningtham kumai asida punna Nupal Lila group taramarina saruk yagani Numit kudingi nungtil pung ani degi tawgadaba kumai asigi aroiba numita award marisu artist singda yanthokani hari Ima Kondong Lairembi Kubam Moreda Nona Sariba Ima Kondong Lairembi gi bitung sang asigi damak mioi kyana selamadi tungan ba polam sing mateng panglak pagi damak Kondong Lairembi thogal lup ki maikai degi nungai ba phungtorle Ngase upung taramatoirom tabada Sagolmang Police Station gi manung sanba taret khulmaning lekai da leiba Samanduram chawa kowa mioi amagi saksang mai sakre Fire service amadi miam na matam sa na mai kanbagi thabak satabadagi saksanga thangnaba jumjawdi mai sakhide Taramatoy gai dini pungai hinjal mayam batin pai tenjana kwa Mayai Kaba Sinjak number 4 Jolamba Khongampat Mayai Lekai Digi M Birengi Masanuba Arunbu Sahi Ama Khongampat Awang Lekai da Sangan Danaba Haina Apunba Marapai Nupi Love Khongampat Awang Lekai na Ware Flower Hari Makatana Lekai Sida number 4 Guli Emidi Yuna Simba Mayai Kaba Sinjak Yonba Tingle Hari Kanglai Ima Love Kilna Paring Naina Satrakpa Kudol Piba Torungi Manungsana Ngasi Kaibi Sanapata Leiba Yabilel Children Home da Asatak Amadi Firolgi Polam Sing Temang Pikre Temang Pibi Torunga Mari Lena Kilgi President RK Sanahanbi General Secretary S. Memcha Amadi Yabilengi Life Member KS Sarachu Sargaki RK Sanahanbi na Fungdropada Home Asil Leiba Angang Singbu Maribak Nung Sibagi Wakalon Po Anabagi Pandamda Kudol Pibi ni Haiki Imphal West Police Commando na Thambal Khong area dagi pripaki member ani thasi gi taram do phare hari police ki PRO gi serolamna phagalaba mioi ani asigi maming Basas Party mayum Goro Sharma sahi kontrom do apopo lekidaba singajit Kongpal Khaidim lekai amasung Mangdengbam Samu sahi yangkhai apopo lekidaba kala Kongpal Kongkham lekai ding hari
Amaromda Imphal West Police Commando na Maibam Lekai gi area da ngarang RPF PLA gi cadre ani phare phagalaba sing adudi Kaisam Chandra Kumar sahi yang khainipal apokpa ibolbi prompa thawan thawa lekai dagi haujikna kongba nongthombam lekai da leibani atopa amaduna Sungkham Mortilal say yang khai apokpa siam nongaibung makhong dagin hari Manipuri State Parisat Assam Nagaon District Committee Hozagi Secretary Oramba Khoirom Muktana Lekhidabada Committee asna awaba phongdokre Lekhidrabi Haksang Parisat Bhavanda Puraktuna members singna leisu katuna ikai khunaki Manipur ki mapal lebak singda mitai mayak hena saukanaba madi khanganabagi panamda Manipuri Bhasa Gavesana o Unayan Sangstha Bangladesh na Manipuri School tareta punna mahiroi sama tarama palna sar yaduna mitai mayak ki exam pangthokre exam asigi fall January 22 da haidoktuna makomotang tarba singda manamatum piduna puning thawatkani hari Hauzik sanabi paw boyai ning thozam dagi lawisi Thagaseri Doren Ngasigi Sarabagi Pauda Football Tare Suba Moirangjam Rabichandra Open Football Tournament ki champion WFC Moirangkhom oikre M Rabichandra Trust Kyangwei na Sinduna Kyangwei Ideal High School ki ground da team kunna group nifal thongna khaidokuna sathariba Tare Suba Moirangjam Rabichandra Open Football Tournament ngasi loisankhre ngasi sanakhiba aroiba match ta WFC Moirangkhom na BFC Basikhong Panthoi bibu penalty da maithiba biduna champion oikhibani team animangna apiba matamda goal ani sanaduna draw chatpadagi kick from penalty mark na decide tobada WFC Moirangkhom na BFC Basikhong Panthoi bibu goal taruk manga da maithiba biduna satharikhiba tournament asigi champion oikhibani Maipalaba WFC Moirangkhom gi apiba matamda chankhiba goal ani du Sana Tomba Amadi Y Sobana Merski Tare Suba Amadi Nifumapal Suba Minita Sanki Mighty Auraba BFC Basikhong Panthoi bigi goal ani aduna Daya Amadi TS Rosanna Merski Kunmari Suba Amadi Kuntratre Suba Minita Sanki Bani Tournament asigi ngasi lotion bagi thoramda MLA L Ibomcha MLA O Lukhoi Amadi M Rabichandra Traski Donor gi imung manungi miyoi singsu saruk yakhi Satharikhiba tournament asigi best player gi mana PFC Basikhong Panthoi bigi sanaroi loken na takre best goalkeeper gi mana na RFC Khamnam lekai gi sanaroi Johnson na takhi top scorer gi mana na ngasi gi mai palaba team WFC Moirangkhom gi sanaroi sana tomana goal tara chanduna mana lokhi tournament asida semi final changlaba team sing TAC ya school amadi PFC Kyangwei da Lupa lising manga thormapu singna khusinakhi winner erba team WFC Moirangkhom da rolling trophy ga loinana lupa lising nifu amadi runners up taraba team BFC Basikhong Panthoi bida trophy ga loinana lupa lising kumanga thormapu singna khusinakhi Hockey Ahum Suba Herojit Waribam Under 14 Gold Cup Hockey Tournament ki final da Hockey Union Khurai Lairing Bamlaikai Amadi SYUC Usekonga Sanaragani Manipur Hockey na Sinduna Kuman Lampak Hockey Stadium da Team Nifal na Group ani thokna khairutuna tha sigi tang tara dagi sathariba tournament asigi ngasi sanakhiba hanba semi final match da Hockey Union Khurai Lairing Bamlaikai na Pham Yaiskunbu Panjil Ahum Anida Maithibu biduna final Sankhibani Hockey Union Khurai Lairing Bamlaikai gi mai pakpagi Panjil Ahum adu A Suresna match ki kunthra Nepal suba nifu manga suba amadi nifu mapan suba minita sanduna match asi mai pakhibani Maithi Auraba Pham Ya School gi Panjil ani adu PI Sanayai amadi N Rojitna match ki taramapal suba amadi kunmapal suba minita sankhi match asida Pham Ya School amadi Hockey Union Khurai Lairing Bamlaikai penalty corner amamam phangki ani suba semi final match ki sanakhibada SYUC Usekonna KISSC Khongmanbu Panjil manga amada Maithi biduna final sankre SYUC Usekongi mai papagi Panjil singadu KIS Sankarna match ki kunmari suba amadi nifu mathoi subo minita Panjil ani sankhi atoba Panjil ahum aduna S Umakanta
SI Susil Amadi SI Thoina Mers ki Nepal Suba Tara Nepal Suba Amadi Kuntra Mapal Suba Minita Sanduna Mers Asi Maipa Kibani Maite Horaba KISSC Kongmangi Amatangare Panjil Adu M Sarjitna Mers ki Niputaruk Suba Minita Sanki Mers Asida SYUC Usekon Amadi KISSC Kongman Penalty Corner Mari Mari Panki Sathariba tournament asigi aroiba match tha asigi tang tara treta sanaragani Lushanbagi thoramda Imphal Municipal Corporation gi chairperson A Nimai Sharma Manipur Hockey gi president KSS Thoiba amadi Manipur Olympic Association gi general secretary Sunil Elangbamna thoram mapusing oigani Putlin 2020 Veteran Cricket Mari Suba 2020 Manipur Veteran Cricket Tournament ki ngasi sanakiba match ta Cyclone Thangmaibana Model Club Team B Singamakha bu wicket tarukta maithiba pikre Model Club Team B Singamakha na toss ngamduna ahanba innings ki batting tawbada apiba over kunda wicket taruk turaga run chamaga taratruk lokhi masigi paukhumda Cyclone Thangmaibana over taratruk ball mangada wicket marikhak turaga apiba target adu yogduna match asi maipa khibani ngasi sanakiba match asida Cyclone Thangmaiban gi sanaroi Rajeshna out oidana ball yankai humdoida run yankai humdoi logduna man of the match takre hayeng IWBCC Imphal West amadi DSU Kwakathelga sanagani Tagasari boy Hozimaka Basanagui Pomulubisi Nehru Yuba Kendra Imphal West ki Makada Kamong Langol Jam Kangzebung Satarpa Numit Nini gi Sport Meet Losin Kre Losin Bigi Thromda Jila Parisat member as Nabukumar Amadi All Manipur Nupi Maruki President M Sakhisu Saruyaki Sport Meets Aduda Football Volleyball Tug of War Short Put Amadi Athletics the Puna Sanori Samayang kay mga Romna Saruyaki Makomatang Tarbasing the Manamatumsu Yantoki Lucky Bodybuilding Ningthokong na sinduna lakliba January 3 Ningthokong Bazar gi Public Park ta Hanba Master Lucky Cup 2016 pangtholagni hari lakliba January 3 Nepal dagi Kulumdoi Fawba Aizol pangthokadurba 3 suba Northeastern State Chess Championship ta Manipur team gi official ani yauna punna myoi tar Nepal saruk yagni hari Lagliba February ani dagi mga fawa gawada pangthokadurba kuntruk suba Senior National Sepak Takraw Championship ta sarugyanaba Manipur gi nupa sanuri mga amadi nubi sanuri mga khalle haina Manipur Sepak Takraw ad hoc committee na kanglakli doinana nupa amadi nupi gi team course amadi manager su khankre Lagliba February 10 dagi hauna Chhattisgarh da pangthokadurba All India Interstate Tennis Tournament ta sarugyanaba Manipur team khanabagi damangta lagliba January 13 amadi 13 da Manipur Tennis Association trial selection pangthokani hari Manipur Cricket Association sinduna Luangpopa Cricket Stadium da chatrakpa second flat tournament ki final match lakliba January Kulumdoida Thau Thamiben Amadi PTRC Pasway Anina Sanaragani Amaromda BCCI Associates and Affiliated Members Tournament Lisingani Taratarukta Sarukyanaba Sahi Tarataruk Amadi Taramapal Makagi Nupamasa Amadi Senior Women's Ki Trial Selection lakliba January 3 Kunithui Fawa Stadium Asida Pangtholagani Register Torba Sanori Singna Masamasagi Kit Singaluina lakliba January 3 ki Pung Mapal Taba Matamda Manipur Cricket Association gi Selection Committee da report tona na kanglali Lagliba January 3 amasung 3 Associations for Senior Tennis Players Manipur na sinduna Takyal Industrials Rota Leiba Spa Ground da Manipur da ahan boina Grass Court Tennis League Tournament pangtholagani tournament da team taret amadi sanaroi kuntaret na saruyagni Saizang Playground Sathariba Ngangkham Bilatombi Amadi Evelhal Memorials Lamlai Amadi Kundrafam Man Open Football Tournament ki ngasi sana ki ahanba match da YUC yang pokpibu PYLA sekta na pansil tarahumdoi ani da maitiba pikre ani suba match da FC Lamlai na SSYUC Salobu pansil sinoda ahum suba match da MYC Leimakung Mapalbo YPS Lamlai na pansil mari amada maitiba piki amadi mari suba match da YPF yang popibo PA Nunggoy awang lekay na pansil ani amada maitiba piki second Apimpa 7 A-Side Football Tournament lakliba January kungamari dagi January 13 fawa kongba kaithel gi Ola Ground da pangtholagani
Apimpa Football Club na sinuna pangthokadaba tournaments asig matang ngasi konung mamangda leba Kangla Film Office pangthok performance singa unaba mada club ke Secretary General Aisomanina tournaments asida punna team Nepal na saruyagani haiki Numit kuding ayuk pung Nepal amadi nungtil pung amada match laigani tournaments asigi winner da lupa lising taramathoy sama taramathoy ga loinna trophy amade runners up na lupa lising taret satret humbutara taret ka loinna trophy yauri tournament asi miyam da yangan na bigidamata ISTV network na live telecast utkani hari Buda football hari masana si miyam na hena pamna na ba amadi masibu hena saukana ba masibu promote tawna bagi pandam da ikoina sinjabani Housing asinong gi oiba ay nga say pau lobiresi ICAR lampel pataki phangba pauda khwaidagi saba degree Celsius kunmathoi dasmik manga khwaidagi ingba degree Celsius ahum dasmik ama Nungshita yauba ising manilgi sang ayukta sada maifutara mathoi nungthilda sada nipumari nong takide Omkana Municipal Council Tarai Palamadi Nagar Panchayat Nepal gi Mikhalda Congress na set Marfutara Nepal Fangduna Mangjil Thari Government Higher Secondary School Singa Sahi Kunrom regular Tabangam Draba Oza Singh regular Tana of Government of Honori Haina Education Minister M. Okendrona Fangdokrai Amadi Tagel Sai Complex the Sarva Building Kara Quality Control Togdabadi Sanori Singh Labor Key with the Gi Mayum the Senate Nasigri ISTV Pizopo Matang Siluzire in Tabu Punong Pokana Bayatang Nizari